Prime Minister Narendra Modi na miyamda pikiba thajabasing adugi matung ina Ministry of Home Affairs na Manipur gi mafam taratarukta miyamda ahongba mamalda numit khudingki changdraba yadaba potlam sing Kendriya Police Kalyan Bandar gi khutangda ngasidagi hauna miyamda fanghan hokre Bishnupur District ki oina Moirang Police Station gi Hawa Mahalda CRPF ki Kuntrani Suba Battalion na numit khudingki changdraba yadaba item Kontra taruki potlam sing ahongba mamalda ngasi ayok pung mapandagi nungtal pung ama fawayon ke loina na Deshi Bishnupur Mini Secretariat Complex Tilayba CRPF ke Nipan Suba Battalion ke oinasu item kya marum miyamda yon bahog ke Moirang Police Station da hangliba Kendriya Police Kalyan Bandar da ahanba hoban numit oibana mi yangkhairom laktuna magi mathautaba potlam sing lengna ke pot laiba matamda Aadhaar card mathautai ngasigi oinadi Aadhaar card amana lupa lising amadagi hena laiba yakide lupa lising amagi limit ase numit khudingki lepkani hairi potlam sing ase Central Force ke oinadi laiba yade masi civilian khaktagi oina hangbani hairi potchai yoliba ase numit khudingki hangani hairi